Mamangi thogdoksingna lawsingoiraga anoba laingak asina miyamgi ihul khangna thabak tawduna nungai yaifaba tangdu leitaba lamdam ama ohenningbagi apamba lamdam asigi miyamna phongdokli. Okrami Bobby Manipur Pradesh Congress Committee ki President oina hapkhre. Kurumjari STB Pau Meeting Tabir Basumbu Taram Nokchari Pau Shandong Pizari. Mamang the Tokiba Todo Watok Singdagi Kangjilaga Yumnam Kemchana Luchingba Anoba Langak Asina Miyamgi Ihul Kangna Tabak Toduna Nungai Yaifaba Tangdu Laitaba Amadi Mangzil Taba Lamdam Ama or Henningbagi Apamba Lamdam Asigi Miyamna ISTB da Fongdok Naragli Hiramasida Paudam Ama. Matam kayadagi lamdam sigi miyamna khanjab laingak ama lehellu haina lawga lakpa adu ngarang yumnam khemchana chief minister oikraba matung cabinet phawba phamkhre haiba khemchana luchingba laingak asida lamdam sigi miyamna kari tawhani kari pamli haibadu ISTV na khanna miyam gidam da pujarani miyamna hanadagi hongna pamnarakpa Manipur gi popular laingak government do adu budi lae hoi adu step ama bhawbodadi yam phare si bhawbodi yam nungai re hanadagi hongna double engine lengak ne haidana center ki state ki lairamiba BJP na asang ba matam danga maktraba se hoji popular government se atien ma matam sigi manungda miyamna hanadagi nungai raktriba haibadi ekhoida aina yadraba buffer zone masi lokthokpiba ngamgadra aduga ekhoida national highway singda ekhoina free oina chachaba ngamjadabagi nungai taba masi ngambigadra aduga yam wana nungai tana khwaidagi hena nungai taba pot IDP singse mafam chana hanjil hanba mayum da hanjil hanba se aten ma matam sigi manungda hanjil hanba ngambigadra masi ngambiba ta taragadi miyamna lengak sida amuk hana thajaba thamlakani thajai adumakpu matam mase yam ten basigi manungda leiba ta taragasu hairiba ekhoigi demand se masigi manung sida amakhatang ngambiragasu miyamgi amuk hana thajaba phangani thajai adu natragadi miyamna thajaba asidi mangraba se hanjallakpa khara wagani president ke handaki address tabau parliament ta ekhoigi Manipur gi wafam amata panbigidrabani asumaina ekhoida hanagi constitutional right ama loina bang manghan gi ba India gi mafam da lairiba atopa state chingda phangiba miyamna phangiba dugi right mayam do Manipur ki people loina bang mangabani adubu Manipur ki people haujiksu aikoi haujiksu ngairi madugi right mayam do aikoi da chap chana phangan binana ba aduna laibal laingak asina kara further step phawbadi phangan bibangam bigadra habigi thajabado koi da thamjari aikoi gi thajabase manghan biganu mayam mamang da tawgiba thogdok mayam dagi hena pabung khemsan hena khanghaningba mayam si thokrabnina aina si tawbase yade ko phatte ko haibad tang khanganinge aina si tawbada prajarna kai khankhini haibatu mang hana tawdrigai mamang da adu hana khalhobado aduduna oina khanganinge IDP mayam singi mayumda hanjalan ba hanbada buffer zone singse asi thugairaga center dai raiba army singse halan giba akoi census si hujik torkadore census lora delimitation lakadore adu itargadi masi tawdigai mamang sida akoina NRC se toraga Manipur da haijale kuki singse yam thun halan giba adu lora matu irang nem tharba matungda census something delimitation de tobi habise thamjari lanjena dan laidiba mi singje mayum da hanjalan biba moigisu awaba myam si mateng pangbidana yumda hanjama na bahona biba adu na mamma tawbiraga di akoi ni am phayena lawni adu tawtraga di akoi so sauning mom yaw kadori ba koi ge IDP singje saida leiba kem taw leiru singje ma gi maramda nuaina hanjalaga lehenba aduga parja gi lambi thong amadi financial problem se lehendab Manipur je haidi sokhole do hena atopa city jingiga sangdam na budi kitang no prana di khalle tourist kumba da ju khara mien thamani hai ta thawai inkhang youth sing hujik haidi lanjina chaitheng di am pire ba do chaitheng je haidi ayam youth na ayam nang wi ta to haidi shanti leba ing tapna leba khunai ama adai na inkhale ba na harin ge thawak pi ba ngamba amadi ohini तहनिंग बजे खोई के नदी शांति ओइना हिंग बको हाने के माइना हाइदी होजिक तंगताना लेबा फंग्रिसे
ꯁꯤꯇꯪ ꯇꯥꯅ ꯂꯩꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯉꯍꯥꯡꯒꯩ ꯇꯧꯔꯝꯗꯕ ꯇꯥꯔꯒꯁꯨ ꯑꯅꯧꯕ ꯁꯔꯀꯥꯔꯁꯤꯅ ꯇꯧꯕꯤꯕꯀꯣ ꯑꯃꯨꯛ ꯇꯧꯔꯒꯗꯧꯗꯤ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯈꯪꯗꯦ ꯃꯤꯁꯤ ꯈꯦꯟꯗꯩ ꯐꯧ ꯐꯔꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯐꯠꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯏꯃꯥꯒꯤ ꯈꯪꯗꯦ ꯑꯣꯐꯤꯁꯀꯤ ꯈꯪꯗꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯥꯕꯤꯕ ꯑꯗ ꯑꯋꯥꯠꯄ ꯄꯨꯂꯞ ꯉꯝꯗ꯭ꯔꯁꯨ ꯈꯖꯤꯛ ꯈꯖꯤꯛ ꯃꯦꯟꯕꯗꯨ ꯄꯥꯝꯖꯩ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯗꯨꯅ ꯄꯔꯥ ꯑꯣꯏꯔꯒ ꯇꯨꯡꯗ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯆꯥꯎꯅ ꯊꯥꯖꯅꯍꯧꯔꯤ ISTV ꯄꯥꯎꯒꯤꯗꯃꯛꯇ ꯁꯒꯣꯜꯁꯦꯝ ꯁꯟꯖꯣꯏꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯀꯔꯅꯖꯤꯠ ꯏꯝꯐꯥꯜ Okram Ibobi Manipur Pradesh Congress Committee के President ओइना हापख्रे AICC के General Secretary KC Benugopal न थोकिबा चेरोल अमना कैसाम मेघचंद्रा Congress Legislature Party के Leader K Ranjit ना Deputy Leader खनख्रे Working President ओइना Victor Kaising अमसुंग मंगा Wi-Fi हापख्रे हाइरे World Cancer District NCD Cell District Health Society Sanapati na United by Unique Haiba Thimda World Cancer Day Thoram OPD Hall District Hospital Sanapati da pangthokre. Thoram asida CMO amadi Director DHS Sanapati Dr. Sumpi Percy, Medical Superintendent Dr. Helen Simre, SMO NCD District NCD Clinic District Hospital Sanapati, Dr. A. Mercy DEO Telemedicine Henry Karabasu Sarukyakhe. Thoramgi Sarukama Oina Cancer Screening NCD Clinic Medicine OBS and Gynae Surgery Dental Clinic Layeng Bagi Khudong Chaba Sing Fanghanke. Huzigati break amatang longminasi. Admissions open. Limited seats. Enroll your little one today. A happy and safe preschool environment focused on holistic development. We nurture curiosity, independence and confidence through play-based learning, interactive classrooms, experienced educators and caretakers, a well-maintained teacher-student ratio and a spacious play area. Kidzi Southern Palace Compound, 6009046088. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Yeme makigano azabakamo Sige yumse next time tina checksin na laksilo ka tamlo banine Dadarang se juhar habaga amta kidrabo Asumna mayam na machalbo na option lugum basigi yumasibu asoya nan kokadabagi next time tina na optionli next TMT juhar habati na kokna na basim bani German technology si na bana concrete ka tokna tina ba matamda kapam ng amuk hena angle adli next TMT strength is in the quick Honglagli ba punsigi lambi sida arai ba chaba yaba makhai sasinari aduna hidak langthak kayama sadaba yarakte sasiliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break ke matung makha tarakpada maru eba pawa mukana pizari Mamangi thaudok singna loksing oiraga anoba lengak asina miyamgi ihul khangna thabak tawduna nungai yaifaba tangdu laitaba lamdam ama oheningbagi apamba lamdam asagi miyamna phongdokli Okram Ibobi Manipur Pradesh Congress Committee ge President oina hapkhre Huzik fawbagi oina ISTV na pizaba pawng matang asita lusinjare miteng tabira pumna mapu amukana krumjari